Ngarang pangthokiba All Manipur Working Journalists Union AMWJU mikhalda President Famgidamak mirep oina chongthokiba mirep anigi manungda Poknapham Pauchegi Joint Editor Oiriba Bijoy Kakchingtabamna mahakki khwaidagi naknaba lamba oikiba hanagi President amade Kanglaipaki mairagi Editor su oiriba Wangkhemcha Shamjai dagi vote masing trama henduna maipakkhre Bijoy Kakchingtabamna punna vote masing chaniga supna mari fangki amade Wangkhemcha Shamjai na vote masing trama ga supna mari fangki Masigi matakta Standing Committee mirep singi manungda Impact TV gi ras tongtombamna vote masing chaniga nifutaret Poknapham Pauchegi Senior Reporter Sonia Soren Sangbamna vote masing chaniga kungamapan Sanalaibak Pauchegi Khangemba na chaniga supna taret IS TV gi video journalist NG Sanjoy na Chamaga Marifudara taret Aikoigi Panthungi B Sanjoyna Chamaga Humfumapan Sangai Express ki Atopam Jitena Chamaga Yankai taret Tom TV ki Khagokpam Nabakumarna Chamaga Kuntra Kataruk Amade Morning Bell gi Priyo Achomna Vot Masing Chamaga Kuntra Fangduna maipakkhre Aikoigi Laiba Pension Scheme State da Aikoigi Sahi Humfungai Bise Namdabu Yawi Solak Yawi Aduna Voluntary Retirement Laga Aikoigi Pension Scheme Pangana Honagani Aun Sukada Akoina Press Colony ama Akoina Sarana Bala Pena Lama Kalaga Thamani Aduna Akoina Matam Sunana Press Colony Siamaga Barada Laga Loyaram Dagi Athapa Bagi Barada Thabak Toriba Commission Press Colony da Laga Makoida Matik Chaba Aduga Kudong Saba Pangani Aduga Ahun Subada Aina Thangani se Mamangi Tamda to Voksalongi and the Ahan Magina Aina Parakomatanda Akana from Karata Maruina Mount Manipuranam into Rababa Sakana and the Manikobada Lupizing Yakanaba to Ramasin and Plantori.